ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯊꯣꯜꯂꯒ ꯏꯕ ꯋꯥꯔꯤ ꯑꯃ ꯅꯠꯆꯗꯦ ꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯨꯅꯁꯨ ꯏꯕ ꯋꯥꯔꯤ ꯅꯠꯆꯗꯦ ꯋꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯕ ꯃꯔꯨ ꯂꯨꯛꯊꯅ ꯂꯩꯔꯤꯕ ꯅꯥꯎꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯣꯌꯥꯅ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯅꯈꯤꯗ꯭ꯔꯁꯤꯕꯣ ꯑꯩ ꯑꯌꯨꯛꯇ ꯀꯣꯐꯤ ꯅꯠꯇꯅ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯎ ꯅꯥꯎꯕꯒꯤ ꯃꯌꯥꯗ ꯆꯥꯅꯕꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯅꯝꯁꯤꯜꯂꯛꯄꯅꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯂꯣꯌꯥꯕꯨ ꯆꯤꯡꯊꯣꯛꯑꯒ ꯌꯥꯔꯦꯕ ꯂꯣꯌꯥ ꯇꯣ ꯅꯪꯁꯨ ꯑꯉꯥꯡꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯣꯌꯥ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯑꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯥꯎꯕꯗꯨ ꯂꯣꯌꯥꯗ ꯀꯤꯔꯞꯅ ꯌꯦꯡꯂꯒ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯄꯥꯕꯨꯡ ꯄꯨꯗ꯭ꯔꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯣꯏ ꯉꯝꯅꯔꯣꯏꯗ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯉꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯆꯤꯡꯅꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯒ ꯄꯥꯕꯨꯡꯒ ꯆꯠꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯂꯣꯌꯥ ꯑꯁ ꯄꯥꯕꯨꯡꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤ ꯏꯟꯁꯄꯦꯛꯇꯔ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯌꯦꯜꯂꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯠꯂꯣ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗ꯭ꯔꯕꯅꯤꯗ ꯍꯤꯡꯖꯈꯤꯁꯅꯨ ꯃꯇꯝ ꯈꯔꯗꯤ ꯅꯣꯏ ꯄꯥꯕꯨꯡꯁꯤꯁꯨꯕ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯛꯀꯦ ꯂꯩꯇꯅ ꯍꯥꯏꯒꯨꯝꯗꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯦꯜꯂꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯅꯤꯗꯣ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯈꯜꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜꯗ ꯆꯨꯁꯤꯟꯅꯍꯜꯂꯤ ꯂꯣꯌꯥꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯁꯤꯗ ꯀꯣꯛ ꯁꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯕꯨꯡꯗ ꯐꯅꯕ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯒꯦ ꯒꯤꯇꯥꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯊꯦꯡꯉꯕꯣ ꯆꯥꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯆꯥꯈꯣ ꯍꯥꯏꯕ ꯍꯣꯏ ꯌꯥꯔꯦ ꯆꯥꯛꯇꯣ ꯏꯃꯥ ꯍꯦꯛ ꯆꯥꯕꯤꯍꯧꯔꯣ ꯑꯩꯗꯤ ꯍꯣꯔꯦꯜ ꯍꯣꯇꯦꯜꯗꯒꯤꯔ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥꯖꯔꯨꯔꯒꯦ ꯅꯪ ꯅꯁꯥꯅ ꯇꯧꯖꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯅ ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣꯗꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯕ ꯇꯥꯕꯅꯤꯅꯦ ꯍꯧꯔꯕ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯅꯨꯄꯤꯗ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯕꯅꯦꯕ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥ ꯊꯦꯡꯉꯦ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯁꯤ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕꯒ ꯃꯀꯣꯛꯁꯤꯗ ꯈꯪꯗꯕ ꯖꯥꯠꯂꯣ ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯉꯥꯟꯕꯅ ꯆꯠꯆꯍꯧꯔꯒꯦ ꯍꯣ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯍꯦꯛ ꯊꯤꯕꯤꯔꯨꯔꯣ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯣ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥ ꯆꯠꯈꯤꯕꯒ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣꯕꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯒ ꯏꯃꯥꯒ ꯍꯦꯛ ꯂꯩꯃꯤꯟꯅꯍꯧꯔꯣ ꯀꯥꯏꯅ ꯑꯩꯗꯤꯕꯀꯣ ꯑꯩꯗꯤ ꯀꯩꯔꯥꯎꯅ ꯁꯥꯔ ꯄꯨꯂꯤꯁꯁꯤꯡꯁꯦ ꯆꯦꯛ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ ꯀꯦꯁꯣꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯗ ꯈꯥꯝꯃꯨꯅꯦ ꯁꯠ ꯆꯦꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯦꯁꯣꯔ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯣ ꯈꯖꯤꯛ ꯆꯤꯡꯊꯔꯒ ꯑꯩꯅꯤꯅꯦ ꯅꯣꯏꯕꯣ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯁꯦꯂꯨꯠ ꯄꯤꯔꯒ ꯁꯣꯔꯤ ꯁꯥꯔ ꯉꯥꯟꯕ ꯀꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯔꯤ ꯁꯥꯔ ꯑꯩꯈꯣꯏ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯥꯔꯅ ꯍꯥꯏꯕ ꯒꯥꯔꯤꯁꯤꯗꯤ ꯁꯥꯔꯒꯤ ꯑꯣꯏꯗꯕꯁꯤꯗ ꯀꯦꯁꯣꯔ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯀꯥꯏꯗꯦ ꯅꯣꯏꯁꯨ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯅ ꯇꯧꯔꯤꯁꯦ ꯐꯩꯅꯦ ꯏꯟꯁꯄꯦꯛꯇꯔ ꯉꯥꯟꯕ ꯁꯥꯔ ꯆꯠꯄꯤꯔꯣ ꯈꯪꯗꯗꯅ ꯇꯧꯖꯕꯅꯤ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯛꯑꯒ ꯁꯦ ꯑꯗꯨꯅꯅꯦ ꯅꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣꯈꯔ ꯁꯤꯖꯤꯟꯅꯍꯧꯔꯣ ꯄꯩꯁꯥꯁꯤꯡꯗꯣ ꯊꯥꯗꯔꯝꯃꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯈ꯭ꯔꯦ ꯉꯥꯟꯕ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯁꯥꯄꯨ ꯀꯜꯂꯞꯅ ꯀꯥꯎꯁꯤꯜꯂꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯑꯁꯤꯒꯤ ꯀꯦꯁꯣꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯃꯥꯡꯍꯟꯒꯗꯧꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯦ ꯑꯝꯇꯗꯤ ꯐꯥꯎꯁꯤꯗ
ꯇ꯭ꯔꯛꯁꯤꯡꯗꯣ ꯃꯥꯅ ꯇꯣꯡꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯝꯅꯤꯌꯦ ꯉꯥꯟꯕꯅ ꯑꯩ ꯈꯪꯉꯤ ꯇꯥꯡꯕ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯣ ꯃꯇꯥꯡ ꯆꯥꯗ ꯇꯧꯔꯤꯅꯤ ꯁꯥꯔ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯨꯌꯥꯝ ꯆꯥꯏꯁꯤꯗꯤ ꯑꯩꯅ ꯌꯥꯈꯤꯔꯣꯏ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯇꯥꯡꯕ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯕꯨ ꯂꯩꯔꯝꯒꯅꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯃꯍꯥꯛꯇꯨꯁꯨ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯠꯄ ꯋꯥꯐꯝ ꯂꯩꯕꯅꯅꯣ ꯀꯅꯥꯅ ꯈꯪꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯂꯦ ꯍꯣꯏ ꯆꯦꯟꯒꯅꯨ ꯍꯥꯏꯕꯅꯦ ꯃꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯇꯥꯟꯅꯔꯦ ꯃꯈꯨꯠꯇ ꯄꯤꯁꯇꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯦ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯗꯨꯅ ꯅꯝꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯌꯥꯝ ꯁꯥꯐꯨ ꯀꯟꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯄ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯋꯥꯀꯣꯛ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯤ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯂꯩꯁꯦꯝꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯑꯗꯨꯝ ꯄꯨꯈꯠꯈ꯭ꯔꯒꯦ ꯗꯥꯛꯇꯔꯗ ꯅꯨꯄꯥꯗꯣ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯩꯁꯦꯝꯕꯗ ꯄꯩꯁꯥ ꯈꯔ ꯄꯤ ꯂꯩꯁꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯀꯦ ꯍꯌꯦꯡꯒꯤ ꯄꯥꯎꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥ ꯈꯔꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯦꯜꯂꯛꯇꯅꯕ ꯃꯈꯣꯡꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯈ꯭ꯔꯣ ꯅꯪꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯑꯃꯨꯛꯇꯪ ꯀꯥꯞꯁꯤꯜꯂꯦ ꯄꯟꯊꯕ ꯇꯧꯗꯅ ꯉꯥꯟꯕꯗꯣ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯉꯥꯟꯕꯕꯨ ꯗ꯭ꯔꯤꯝ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ ꯒꯤꯇꯥꯁꯨ ꯂꯩꯁꯦꯝꯕꯅ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯦ ꯒꯤꯇꯥ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯤ ꯎꯁꯤꯟꯅ ꯌꯧꯔꯛꯂꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯥꯔꯗꯤ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯉꯛꯄꯅꯤ ꯒꯤꯇꯥꯅ ꯏꯃꯥ ꯁꯥꯔꯗꯣ ꯗꯥꯛꯇꯔꯁꯤꯡꯅ ꯇ꯭ꯔꯤꯝ ꯇꯧꯔꯤꯌꯦ ꯏꯆꯥꯗꯨꯕꯨ ꯀꯌꯥꯝ ꯁꯣꯛꯈꯤꯒꯦ ꯂꯩꯁꯦꯝꯕ ꯃꯁꯥꯗꯣ ꯏꯊꯛꯇ ꯀꯟꯅ ꯑꯩꯈꯣꯏ ꯁꯥꯗꯣ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯣꯏꯒꯤ ꯃꯈꯣꯡꯗꯨꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯃꯥꯜꯂꯦ ꯂꯩꯁꯦꯝꯕ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯂꯩꯁꯦꯝꯕꯗ ꯆꯤꯡꯅꯈ꯭ꯔꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯆꯦꯠꯇꯕꯤ ꯋꯥꯈꯜ ꯀꯨꯞꯊꯅ ꯈꯟꯕ ꯍꯩꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯒꯤꯇꯥꯅꯗꯤ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯥꯛꯇꯔ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯒꯤꯇꯥ ꯗꯥꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯥꯛꯇꯔ ꯑꯩ ꯆꯪꯕ ꯌꯥꯔꯗ꯭ꯔꯥ ꯏꯆꯥꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯗꯥꯛꯇꯔꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯉꯤ ꯁꯣꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔꯗꯨꯅ ꯍꯣꯏ ꯏꯃꯥ ꯌꯥꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯂꯩꯁꯦꯝꯕ ꯒꯤꯇꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗꯒꯤꯔ ꯈꯪꯗꯦ ꯃꯆꯤꯟꯗ ꯌꯥꯝ ꯇꯞꯅ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯆꯤꯟꯊꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯈꯥꯝꯕ ꯉꯝꯗꯅ ꯆꯤꯟꯊꯔꯛꯂꯦ ꯗꯌꯥ ꯃꯈꯣꯏꯒꯤ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯀꯦꯁꯣꯔꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯣꯠꯄ ꯃꯤꯁꯤꯡꯗꯨꯁꯨ ꯌꯥꯎꯔꯤ ꯀꯦꯁꯣꯔ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯑꯃꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯗꯌꯥꯅ ꯃꯥꯒꯤꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯀꯦꯁꯣꯔꯅ ꯐꯔꯦ ꯑꯗꯨ ꯉꯔꯥꯡꯒꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯕꯅꯤ ꯀꯦꯁꯣꯔ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯖꯤꯛ ꯅꯛꯁꯤꯟꯅꯔꯒ ꯀꯥꯞꯄꯗꯤ ꯀꯅꯥꯅ ꯀꯥꯞꯄꯦ ꯑꯩꯅ ꯀꯥꯞꯇꯦꯗ ꯄꯥꯕꯨꯡ ꯂꯩꯁꯦꯝꯕꯅ ꯀꯥꯞꯈꯤꯕꯅꯤ ꯀꯦꯁꯣꯔ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ
ꯏꯄꯥ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤ ꯀꯦꯁꯣꯔꯅ ꯊꯣꯛꯈꯤꯕꯗꯨꯗ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯏꯟꯅꯈ꯭ꯔꯦ ꯂꯣꯌꯥ ꯁꯣꯐꯥꯗꯨꯗ ꯐꯝꯅ ꯐꯝꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯄꯨꯟꯁꯤꯁꯦ ꯃꯔꯣꯜ ꯀꯌꯥꯃꯨꯛ ꯂꯩꯕꯖꯥꯠꯅꯣ ꯊꯦꯡꯅꯔꯤꯕ ꯈꯔꯁꯤꯅ ꯄꯨꯟꯁꯤꯒꯤ ꯀꯌꯥ ꯁꯨꯕ ꯃꯔꯣꯜꯅꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩꯕ ꯖꯥꯠꯂꯥ ꯄꯨꯟꯁꯤꯔꯣꯜ ꯃꯁꯛꯁꯨ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥꯅ ꯍꯤꯞꯄꯤꯕ ꯕꯦꯠꯇꯨꯒꯤ ꯅꯥꯀꯟꯗ ꯐꯝꯃꯒ ꯃꯆꯥꯅꯨꯄꯥꯕꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯔꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯖꯅꯕ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯍꯜꯂꯗꯣꯏꯅꯤꯁꯦ ꯗꯥꯛꯇꯔꯅꯅꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯩꯈꯣ ꯍꯥꯏꯔꯛꯑꯦ ꯇꯁꯦꯡꯅ ꯒꯤꯇꯥꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯀꯌꯥ ꯂꯩꯇꯦ ꯃꯆꯦ ꯑꯃꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦꯗꯨꯁꯨ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯈꯤꯕ ꯀꯨꯏꯔꯕꯅꯤ ꯏ ꯄꯥꯎꯁꯨ ꯁꯨꯐꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯤ ꯃꯇꯥꯔꯣꯝꯒꯤꯗ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯒꯤꯇꯥꯒꯤ ꯋꯥꯈꯜꯁꯦ ꯏꯇꯨꯛ ꯇꯨꯛꯊꯈꯤꯕꯅꯤ ꯃꯗꯨ ꯃꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯉꯥꯟꯕꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯊꯧꯌꯥꯡꯕ ꯀꯧꯏ ꯇꯟꯖꯥꯗꯨꯗ SP ꯃꯩꯔꯥꯕꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯌꯥꯡꯕꯅ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯉꯥꯟꯕ ꯍꯤꯞꯂꯝꯕꯗꯒꯤ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯉꯒ ꯍꯧꯒꯠꯂꯛꯀꯦ ꯇꯧꯔꯛꯏ ꯒꯤꯇꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯃ ꯂꯥꯝꯃꯒ ꯃꯩꯔꯥꯕꯗ ꯄꯤ ꯃꯩꯔꯥꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯑꯒ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯊꯧꯌꯥꯡꯕ ꯉꯥꯟꯕ ꯉꯥꯊꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯒ ꯂꯩꯔꯤ ꯃꯥꯒꯤ ꯕꯦꯠꯇꯨꯗ ꯃꯩꯔꯥꯕꯅ ꯑꯃꯨꯛꯀꯁꯨ ꯀꯩꯗꯧꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯉꯥꯟꯕ ꯅꯪꯒꯤꯁꯦ ꯁꯥꯔ ꯑꯩꯅ ꯁꯣꯏꯕꯅꯤ ꯀꯅꯥꯒꯤ ꯑꯣꯔꯗꯔꯗꯒꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯊꯕꯛꯁꯦ ꯆꯠꯊꯕꯅꯣ ꯅꯪꯅ ꯁꯥꯔ ꯑꯩ ꯀꯅꯥꯝꯇꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯧꯖꯈꯤꯕꯅꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯁꯦ ꯂꯩꯕ ꯄꯥꯝꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯤꯗꯦ ꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯁꯥꯔ ꯑꯆꯧꯆꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯐꯕ ꯊꯕꯛꯁꯤꯡꯗꯤ ꯑꯃꯠꯇ ꯅꯠꯇꯦꯗꯣ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦꯁꯣꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯁꯥꯔ ꯍꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯏꯔꯛꯏꯁꯦ ꯑꯆꯨꯝꯕ ꯄꯨꯊꯣꯛꯀꯦ ꯑꯔꯥꯟꯕ ꯐꯣꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛꯁꯤꯕꯨꯁꯨ ꯉꯥꯛꯁꯦꯟꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯆꯧ ꯑꯁꯥꯡ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣꯔꯗꯔ ꯑꯃ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯁꯣꯔꯤ ꯁꯥꯔ ꯃꯩꯔꯥꯕꯁꯨ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯥꯗꯨꯅ ꯂꯩ ꯉꯥꯟꯕꯁꯦ SP ꯃꯩꯔꯥꯕꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯃꯔꯝꯗꯤ ꯉꯥꯟꯕꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯁꯦ ꯃꯩꯔꯥꯕꯅ ꯄꯥꯝꯖꯩ ꯃꯩꯔꯥꯕꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯣꯐꯤꯁꯇ ꯃꯤꯇꯤꯡ ꯂꯩꯍꯧꯔꯤ ꯃꯩꯔꯥꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯤꯅꯠ 2-3 ꯂꯩꯔꯒ ꯂꯩꯁꯦꯝꯕꯗꯨ ꯂꯥꯛꯑꯦ ꯂꯩꯁꯦꯝꯕ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯔ ꯍꯛꯆꯥꯡꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯈꯔ ꯂꯩꯀꯣ ꯂꯩꯁꯦꯝꯕ ꯍꯣꯏ ꯁꯥꯔ ꯁꯥꯔꯒꯤ ꯍꯛꯆꯥꯡꯗꯣ ꯈꯔ ꯐꯍꯟꯈꯤꯁꯦ ꯒꯤꯇꯥ ꯋꯥ ꯃꯔꯛ ꯊꯠꯂꯛꯇꯨꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯅꯣꯏ ꯁꯥꯔꯁꯦ ꯂꯨꯍꯣꯡꯅꯕ ꯇꯧꯍꯧꯔꯁꯦ ꯅꯣꯏ ꯁꯥꯔꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯁꯦꯝꯕꯅ ꯈꯪꯗꯦꯗ ꯏꯃꯥ ꯂꯩꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯉꯥꯟꯕꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯇꯥꯡ ꯆꯥꯕꯅꯣ ꯍꯩ ꯌꯥꯕꯒ ꯌꯥꯔꯣꯏꯅꯦ ꯁꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯤ ꯂꯩꯇꯗꯅ ꯇꯧꯔꯤꯁꯦ ꯅꯣꯡꯂꯤꯛꯅ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯤ ꯅꯥꯛ ꯌꯦꯠꯇꯁꯨ ꯇꯨꯞꯄꯛꯂꯤꯕ ꯁꯥꯇꯤꯟꯗꯨꯗꯒꯤ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯂꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯂꯣꯌꯥ ꯂꯦꯡꯖꯨꯝꯗ ꯇꯥꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯑꯃꯨꯛꯃꯨꯛꯁꯨ ꯀꯟꯊꯣꯛꯏ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯣꯌꯥ ꯃꯈꯣꯡꯅ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯂꯥꯛꯇꯨꯅ ꯌꯥꯝ ꯀꯨꯏꯅ
ꯂꯩꯅꯔꯛꯇ꯭ꯔꯕ ꯃꯥꯟꯕ ꯂꯩꯕꯥꯛꯅ ꯍꯩꯒꯠꯇꯨꯅ ꯁꯥꯈꯤꯕ ꯏꯇꯦꯛ ꯇꯦꯛꯊꯔꯕ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯍꯨꯝꯗꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯀꯥ ꯀꯥ ꯑꯣꯏꯅ ꯃꯆꯥ ꯈꯥꯏꯅ ꯂꯩꯕ ꯌꯨꯝ ꯅꯠꯇꯦ, ꯀꯥ ꯑꯃꯈꯛꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯃꯤꯁꯨ ꯂꯩꯅꯗꯕꯒꯤ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟꯁꯤꯡ ꯑꯗꯣ ꯃꯤꯔꯥꯡ ꯀꯥꯍꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯣꯌꯥ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯋꯥꯏꯔꯞꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯗꯤ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ, ꯁꯣꯟꯁꯨ ꯁꯣꯜꯂꯕꯅꯤ, ꯆꯍꯤ ꯃꯌꯥꯏ ꯈꯔ ꯈꯖꯤꯛ ꯍꯦꯟꯒꯠꯂꯛꯂꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯈꯔ ꯅꯍꯥꯅꯤ, ꯆꯍꯤ 32, 33 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯣꯌꯥ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯣꯝꯊꯔꯛꯂꯒ ꯄꯨꯜꯂꯤꯕ ꯃꯃꯤꯠ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯍꯜ ꯑꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯟꯈꯤꯕꯒꯤ ꯏꯀꯨꯠ ꯀꯨꯠꯅ ꯗꯥꯛꯁꯨ ꯇꯥꯔꯤ꯫ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡꯗꯨꯒ ꯌꯥꯝꯅ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯣꯌꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯋꯥ ꯍꯪꯀꯠꯄ ꯍꯧꯏ꯫ ꯀꯗꯥꯏꯗ ꯊꯝꯒꯦ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯍꯜ, ꯑꯩꯈꯣꯏꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯤꯁꯦ ꯄꯣꯠꯁꯛ ꯑꯗꯣ ꯐꯪꯅꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯦ꯫ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯩꯅ ꯅꯈꯣꯏꯗ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯁꯨꯛꯆꯤꯟ ꯁꯤꯟꯅꯔꯔꯣꯏ꯫ ꯅꯣꯏꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ꯫ ꯂꯣꯌꯥ ꯌꯥꯝ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕꯤꯗ ꯀꯥꯎꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯔ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯔꯝꯂꯒ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜꯕꯨꯗꯤ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯔꯥꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯑꯍꯜꯁꯤꯒ ꯆꯠꯃꯤꯟꯅꯔꯝꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯠ ꯍꯧꯒꯠꯈꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏ ꯁꯤ ꯄꯨꯊꯣꯔꯛꯑꯣ꯫ ꯅꯨꯄꯥ ꯑꯅꯤꯅ ꯁꯨꯖꯀꯥꯟꯇꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯁꯧꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯤꯜꯂꯦ ꯁꯨꯖꯀꯥꯟꯇꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕꯗꯣ꯫ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤꯅ ꯍꯥꯟꯅ ꯈꯪꯖꯔꯝꯂꯒꯗꯤ ꯂꯦꯞꯂꯝꯒꯅꯤ ꯐꯤꯔꯦꯞ ꯑꯃ, ꯑꯆꯦꯠꯄ ꯐꯤꯔꯦꯞ, ꯆꯦꯛꯁꯤꯟꯕꯒꯤ ꯐꯤꯔꯦꯞ꯫ ꯑꯗꯨꯕꯨ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ꯫ ꯃꯥꯗꯣ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯗꯤ ꯗꯤꯔꯦꯜ ꯃꯇꯣꯝꯇ ꯏꯆꯤꯛ ꯆꯤꯛꯂꯕ ꯀꯥ ꯃꯆꯥꯗꯨꯗ ꯂꯦꯡ ꯎꯠꯄ ꯌꯥꯗꯕ ꯃꯈꯩ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗ ꯉꯥꯟꯕꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯒꯤꯇꯥꯅ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ, ꯉꯁꯤꯗꯤꯅꯦ ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯈ꯭ꯔꯣꯀꯣ ꯏꯕꯨꯡꯉꯣ꯫ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯃꯥ ꯌꯥꯏꯌꯦ ꯆꯥꯁꯦ, ꯁꯥꯔꯁꯨ ꯃꯁꯥ ꯐꯒꯠꯂꯛꯄꯒꯤ꯫ ꯒꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯆꯥ ꯍꯥꯟꯅ ꯑꯝꯇ ꯂꯣꯜꯂꯨꯈꯤꯒꯦ, ꯅꯪ ꯁꯥꯔꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕ ꯊꯧꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯔ, ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯁꯥꯔꯁꯨ ꯆꯍꯤ ꯆꯞ ꯆꯥꯔꯦ, ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯁꯤꯗꯅ꯫ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯥꯏꯔꯞ ꯁꯧꯔꯒ ꯐꯃꯨꯡꯒ ꯇꯥꯏꯅꯔꯤꯕ ꯋꯥꯜꯗꯨꯗ ꯇꯞꯅ ꯉꯥꯊꯔꯛꯂꯒ ꯍꯣꯏ ꯂꯩꯁꯦꯝꯕ, ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯤꯌꯦ꯫ ꯂꯩꯁꯦꯝꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯧꯌꯥꯡꯕꯒ ꯍꯦꯟꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯣ ꯁꯥꯔ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯉꯝꯈꯤꯗꯧꯕ ꯃꯥꯜꯂꯦ ꯁꯥꯔ꯫ ꯊꯧꯌꯥꯡꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯥꯈꯪ ꯀꯥꯏꯁꯦ ꯑꯣꯏꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯊꯤꯕꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯌꯥꯇꯥꯔꯦꯗꯅ꯫ ꯑꯣ, ꯁꯥꯔꯅ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯗꯤ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯃꯤꯁꯤꯗꯤ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯉꯥꯟꯕ ꯋꯥꯈꯜꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯅꯤꯡꯂꯕꯁꯨ ꯍꯪꯗꯦ ꯂꯩꯁꯦꯝꯕꯗ꯫ ꯂꯩꯁꯦꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ, ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯇꯝ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯕꯨ ꯀꯅꯥꯅ ꯈꯪꯕ ꯃꯤꯠꯀꯨꯞ ꯑꯃꯗ ꯀꯔꯤ ꯊꯣꯛꯀꯅꯤ? ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯈꯪꯕ? ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯀꯦꯁꯣꯔꯒꯤ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡꯗꯨꯗꯤ
asum leptana chathare. March 2019 Rajan Mongol ki dari duda famlaga radio ki volume do khara lekhale. Ahanbada maru ibu pau ngarang ahing pung ani makhairum tarakpada miyoi ama siduna lairamle. Siriba miyoi adugi mamingna Laisam Sujarkanta apokpagi mingna Laisam Ongbi. Rajan radio do khamul muthatlaga kari ipau ngasibo nongta nungai yaifabagidi yaroktene. Rajan mathau yamna chinbagi mongda radio do paikhatuna imung lomda muk changkhre. He nang iman haise yadaba yaroi ko. Laija dining table duda insang semna aidine ngamloi ko ima aidi haibide haurisini hayeng migi mamangda sopsajani. Rajen kaidongnarigene noina mana chani namu sakhum sida saunaramisina. Laija mapagi manakta changsilagla babung imana haisi kainoba. Rajen siar mada famtharaga kaidoragene namana. Laija mamada haifet yenglaga imana ai luhongbirani haise kainoba kaidorage dubo nang hojik matam chap charabani nangna namana pai khoinida kesanabadudagi matam henkidorene sana. Laija makhutta pairamliba haijrangdo dining table duda phaireng tureng langthoraklaga kaino pabo nasase kemta nungsidrabo matam kharadi leijagikeba. Soro injang thunglamadu leptuna masu machanupigi manakta changsilaklaga hai ichabu kamaina nungsiroiduno mama mapana icha nungsibaginine ngasi aikhoina silliba tawriba thabaksingse ichakinine. Laija makhong anido gangum thanglaga pendaba maga loinana thokre. Tawriba matawdo Rajenga Soroga chakhumduda tingak yengduna lehawi. Somda lebak ihau hokule matam kuina thiba phangludraba Laisam Sujarkanta gi mihat ase nungaite mihat putho kari maram gi hatlibano asengba warep ama piyo. Lambi ado wakat pham amagi mongda mihat putho waiba wai singa sina chingba kaya ama akanba kholau lauri. Lairiba pulising dusu irang nem thakina bahaiduna ngakshana batawri. Police constable ama mairabana lairiba mafum aduda changaktuna sir lepo haiba yadre sum ka henjalaktore force kara sizinasira. Mairaba lepibado phibam khajik simjillaga yamna smart oiba magi mawungda laira khaire ngaikho force sizinaba yakira makhoida aduna mukke hena police aikhoibu praja singna hena lana ukini ngasi thoklibase aikhoina khara soiba leibagini. Constable ado hoi sir. Constable ado amuk hathu ado chenboi chatboi amuk thokre. Mairabado maithung khajik maksina gari duda kakhatlaga phamkre. Tha maromdi asum haujinki pangthokningba thabak thawungsingna mahaksu lepa loiba naide ama loikiba ama lakba masira taibung nakhoi thaudangse. Nganbasu luhongba nonganbagi hangapal machugi khudai du setuna makhoi gi thungjinduda leptuna leiri. As akhoi madubu kadai da muchat khrbajano. Laijasu makokta angangba phima haipet kuptuna cha ma pairaga lai. Nganbasu Laijana cha purakpadu ubada thongjinda lepaga leirambado makhoi gi kaduda mu hathu changki. Nganba kaduda hangatnada chattuna le. Laija kaduda changlaktuna table macha ama leiribuda chadu thanamlaga thokhige tawe. Nganba hangatnada chatlambado chapleptaga kayam kurege hukutpa. Laijasu hangakliba waduda khajiktang noi nganba uhandabida. Nganbasu Laijana khumlaktabaduda ai khangudre nang hagutki bado adugini.
ꯂꯥꯏꯖ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯦ꯫ ꯗꯗꯥꯅ ꯇꯨꯝꯃꯒ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕ꯫ ꯑꯗꯨ ꯗꯗꯥꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯍꯧꯔꯕꯅꯤ꯫ ꯉꯥꯟꯕ ꯃꯔꯩꯗꯣ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯍꯣꯏ ꯑꯩꯁꯨ ꯊꯣꯛꯂꯒꯦ꯫ ꯁꯣꯝꯗ ꯂꯣꯌꯥ ꯁꯣꯐꯥꯗꯨꯗ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯤ, ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ꯫ ꯅꯥꯎꯕ ꯂꯣꯌꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯁꯥꯔ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯌꯥꯔꯗ꯭ꯔꯥ? ꯂꯣꯌꯥ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯥꯎꯕꯗ ꯌꯦꯡꯂꯛꯂꯒ, ꯉꯥꯏꯈꯣꯅꯦ ꯃꯤꯅꯥꯏ ꯃꯆꯥ, ꯌꯥꯝ ꯊꯣꯛꯅꯤꯡꯉꯕꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯆꯠꯅꯤꯡꯉꯗꯤ ꯆꯠꯈꯣ, ꯀꯥꯏꯗꯦ꯫ ꯅꯪ ꯅꯠꯇ꯭ꯔꯁꯨꯅꯦ ꯂꯣꯌꯥ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯤꯅꯕ ꯃꯤ ꯃꯌꯥꯝ ꯂꯩꯅ꯫ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥ ꯅꯠꯇꯦ, ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯥꯎꯕꯗ꯫ ꯅꯥꯎꯕꯁꯨ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯂꯣꯌꯥꯅ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩꯔꯤ꯫ ꯂꯣꯌꯥ ꯁꯣꯐꯥꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯋꯥ ꯉꯥꯡꯂꯛꯏ, ꯃꯔꯣꯜ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯔꯗꯨꯅ꯫ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯂꯣꯠꯀꯦꯅ ꯂꯣꯠꯄꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯣꯏꯅꯣ? ꯃꯌꯥꯡꯂꯦꯟꯗꯨꯗ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯁꯥꯟꯗꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯃꯁꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ ꯂꯣꯌꯥꯗꯣ꯫ ꯇꯥꯅ ꯊꯤꯜꯂꯕ ꯁꯥ ꯑꯃꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯕꯒꯨꯝ ꯀꯦꯁꯣꯔꯒꯤ ꯃꯈꯨꯠꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯗꯤꯔꯦꯜꯁꯨ꯫ ꯉꯥꯟꯕꯁꯨ ꯊꯕꯛꯇꯒꯤ ꯌꯥꯝ ꯀꯨꯏꯅ ꯁꯨꯇꯤ ꯂꯧꯔꯨꯕꯒꯤ ꯊꯥ ꯑꯃꯗ ꯂꯣꯏꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯛꯁꯤꯗ ꯁꯨꯖꯀꯥꯟꯇꯒꯤ ꯀꯦꯁꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯦ꯫ ꯉꯥꯟꯕ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯦ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯀꯅꯥꯅ ꯃꯉꯣꯟꯗ ꯊꯣꯝꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯍꯟꯅ ꯍꯟꯅ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯦꯝꯕꯅ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯕ, ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯣ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯑꯃ ꯈꯜꯂꯛꯂꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯟꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯍꯦꯛ ꯆꯠꯄꯗ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ꯫ ꯉꯥꯟꯕꯅ, ꯍꯜꯂꯣ ꯁꯥꯔ꯫ ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ? ꯁꯥꯔ, ꯂꯩꯁꯦꯝꯕꯅ ꯊꯕꯛ ꯇꯣꯛꯈ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯔꯝꯂꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ? ꯁꯥꯔ, ꯋꯥꯁꯤ ꯂꯨꯗꯣꯔꯦ꯫ ꯑꯩ ꯍꯣꯔꯦꯟ ꯁꯥꯔ ꯍꯣꯏꯗ ꯆꯪꯂꯛꯂꯒ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ꯫ ꯍꯣꯏ ꯆꯪꯂꯛꯑꯣ꯫ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯃꯤꯅꯤꯠ 5-6 ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ꯫ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ 4 ꯇꯥꯁꯤꯜꯂꯝꯂꯦ꯫ ꯉꯥꯟꯕ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗꯣ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯦ꯫ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯉꯥꯟꯕꯅ, ꯁꯥꯔ, ꯂꯩꯁꯦꯝꯕꯅ ꯊꯕꯛꯇꯒꯤ ꯇꯣꯛꯈ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝ ꯂꯩꯈꯤꯕꯒꯦ? ꯃꯩꯔꯥꯕ ꯇꯨꯃꯤꯟꯅ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯩ, ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯈꯪꯗꯦꯅꯦ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ? ꯉꯥꯟꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯀꯥꯟꯗ ꯂꯩꯁꯦꯝꯕꯗ ꯀꯩꯒꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯅꯣ ꯍꯪꯕꯗ ꯃꯇꯝꯗꯨꯗꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯩꯔꯥꯕꯗ ꯇꯝꯃꯦ꯫ ꯑꯅꯤꯗꯣ ꯀꯨꯞꯊꯅ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯆꯥ ꯈꯥꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯇꯧꯔꯒ, ꯀꯝꯗꯧꯒꯦꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯣ? ꯁꯥꯔ, ꯉꯥꯡꯅꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯑꯩꯁꯨꯅꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯥꯛꯀꯦ, ꯁꯛꯁꯨ ꯈꯪꯅꯅꯕ꯫ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯔ, ꯁꯥꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯛꯄꯤꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯁꯦꯝꯕ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯊꯧꯔꯤꯒꯨꯝꯕ ꯑꯃꯅ ꯀꯤꯁꯜꯂꯒ ꯂꯩꯃꯥꯏꯗ ꯆꯤꯡꯈꯤꯕ ꯃꯥꯜꯂꯦ꯫ ꯃꯁꯥꯗꯣ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝꯅ ꯁꯂꯥꯛ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯟꯕ ꯃꯁꯥꯗꯣ ꯀꯩꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯁꯥꯒꯠꯂꯛꯑꯦ꯫ ꯍꯥꯠꯂꯝꯂꯤꯕ ꯃꯤꯌꯥꯠꯇꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯪꯒꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ
ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯍꯧꯒꯦ ꯍꯥꯏꯗꯨꯅ ꯊꯤꯖꯤꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯁꯤꯔꯝꯂꯤꯕ ꯃꯐꯝꯗꯨꯒ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯌꯨꯝꯁꯤꯡꯗꯨꯗ ꯋꯥꯍꯪ ꯍꯪꯉꯤ꯫ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯁꯤꯡ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯈꯨꯜꯗꯨꯗ ꯅꯩꯕ ꯌꯥꯕ ꯅꯩꯔꯦ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯦ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯐꯝꯂꯒ ꯏꯟꯁꯥꯡꯒꯤ ꯃꯊꯦꯜ ꯁꯦꯝꯂꯛꯏ꯫ ꯉꯥꯟꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯉꯥꯟꯕ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯍꯪꯕ ꯍꯧꯔꯛꯏ꯫ ꯏꯃꯥ, ꯅꯪ ꯂꯩꯁꯦꯝꯕ ꯈꯪꯉꯤꯗꯅ? ꯒꯤꯇꯥꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ, ꯀꯩꯗꯧꯕꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ? ꯅꯪ ꯅꯥꯕꯗ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯕꯗꯣ? ꯃꯥꯅꯤ ꯏꯃꯥ, ꯑꯗꯣ ꯉꯔꯥꯡ ꯂꯩꯁꯦꯝꯕꯗꯣ ꯁꯤꯔꯝꯂꯦ꯫ ꯒꯤꯇꯥ ꯌꯥꯝ ꯉꯛꯅ, ꯀꯃꯥꯏꯅ? ꯈꯪꯗ꯭ꯔꯤ ꯏꯃꯥ, ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯃꯤꯁꯨ ꯐꯕꯅꯤ ꯑꯉꯥꯡꯗꯣ꯫ ꯉꯥꯟꯕ ꯃꯥꯅ ꯍꯪꯅꯤꯡꯕ ꯋꯥꯁꯤꯡꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯍꯪꯖꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯪꯈꯤꯒꯦ ꯂꯩꯁꯦꯝꯕꯗ? ꯏꯃꯥꯅꯗꯤ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ, ꯌꯥꯝ ꯄꯥꯈꯠꯈꯤꯕꯒꯤ ꯏꯁꯥꯁꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ, ꯌꯥꯔꯦ ꯑꯆꯧꯕ, ꯅꯪꯅ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯁꯥꯔꯛꯄꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯧꯁꯦ ꯀꯤꯔꯝꯃꯅꯤ꯫ ꯉꯥꯟꯕꯅ ꯉꯁꯥꯏ ꯆꯪꯂꯛꯄꯗ ꯂꯥꯏꯖ ꯂꯩ ꯍꯥꯏꯕꯁꯦ ꯎꯔꯨꯗꯕꯅꯤ꯫ ꯉꯥꯟꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯖꯅ, ꯀꯩꯅꯣꯗ, ꯏꯃꯥ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ? ꯉꯥꯟꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯕꯤꯍꯧꯔꯒꯦ, ꯀꯗꯥꯏ? ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯑꯗꯣ ꯉꯥꯟꯕꯅ ꯄꯥꯏꯔꯒ ꯀꯥꯡꯉꯧꯗꯣ ꯑꯣꯠꯄ ꯍꯧꯏ꯫ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯕꯩꯗꯨ ꯑꯃꯨꯛ ꯃꯨꯜꯂꯒ, ꯀꯔꯤꯅꯣꯗ, ꯏꯃꯥ ꯂꯩ ꯍꯥꯏꯕ? ꯉꯥꯟꯕ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯀꯦ ꯇꯧꯕꯗ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯩ ꯑꯆꯧꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯪꯅ ꯂꯩꯔꯤꯁꯦ ꯆꯥꯛꯈꯨꯝꯅꯦꯁꯦ ꯀꯥꯎꯔꯕ꯭ꯔꯕ? ꯀꯔꯤ ꯃꯥꯏꯅꯣꯅꯦ, ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ ꯅꯪ ꯑꯃ꯫ ꯃꯥꯔꯆ ꯂꯣꯏꯈꯤꯕꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1, ꯂꯥꯏꯖ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯄꯒꯤ ꯑꯌꯨꯛꯁꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯆꯥꯛꯀꯧꯔꯤ꯫ ꯁꯣꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯎꯖꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯔꯥꯖꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯄꯤ꯫ ꯂꯥꯏꯖ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯈꯣꯡ ꯁꯨꯛꯅ ꯈꯨꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯅ, ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯀꯥꯈꯠꯂꯛꯎꯗꯅ꯫ ꯉꯥꯟꯕꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ꯫ ꯔꯥꯖꯦꯟꯒ ꯃꯌꯥꯅꯨꯄꯥ ꯉꯥꯟꯕꯒꯗꯣ ꯋꯥꯔꯤ ꯇꯧꯔꯤ꯫ ꯔꯥꯖꯦꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯂꯤ ꯉꯥꯟꯕꯗ, ꯈꯪꯂꯝꯕꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯇꯥꯛꯂꯤ꯫ ꯉꯥꯟꯕꯁꯨ ꯔꯥꯖꯦꯟꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯃꯔꯨ ꯂꯨꯛꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ, ꯍꯜꯂꯣ? ꯃꯩꯔꯥꯕꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯦ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦꯁꯣ ꯃꯐꯝ ꯈꯪꯗꯅ ꯂꯣꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯉꯥꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯔꯥꯖꯦꯟꯁꯨ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯉꯥꯟꯕꯅ ꯂꯦꯞꯄꯤꯕ ꯅꯥꯀꯟꯗ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯉꯥꯟꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ, ꯀꯩꯒꯤ ꯂꯣꯠꯈ꯭ꯔꯤꯅꯣ ꯁꯥꯔ? ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦꯁꯣꯔꯅ ꯍꯟꯗꯛ ꯍꯥꯠꯂꯝꯂꯤꯕ ꯃꯤꯍꯥꯠ ꯑꯅꯤꯃꯛ ꯃꯥꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯃ ꯂꯩꯔꯤ꯫ ꯍꯣꯔꯦꯟ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯔꯗꯤ ꯑꯝꯇ ꯂꯥꯛꯎ꯫ ꯍꯣꯏ ꯁꯥꯔ, ꯑꯩ ꯂꯥꯛꯆꯒꯦ꯫ ꯑꯔꯣꯟꯕ ꯐꯤꯖꯣꯜꯗ ꯑꯃꯨꯕ ꯃꯆꯨꯅ ꯂꯩꯇꯦꯡꯕ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯂꯛꯄ, ꯇꯥꯔꯝꯗꯥꯏ ꯂꯤꯛꯂꯥꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯇꯥꯈꯤꯕ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯂꯥꯏꯖꯅ,
ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯄꯤꯔꯣꯗꯅ ꯉꯥꯟꯕ ꯋꯥꯐꯤ ꯁꯤꯟꯅ ꯁꯤꯟꯅ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯕ ꯌꯥꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯆꯥꯛꯇꯤ ꯍꯜꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯨꯏꯔꯛꯑꯣꯏꯗ ꯉꯥꯟꯕꯁꯨ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯅꯝ ꯅꯝꯕꯤꯔꯔꯣꯏꯗ꯭ꯔꯣ ꯉꯥꯟꯕꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯅ ꯂꯥꯏꯖ ꯌꯦꯡꯈꯠꯂꯛꯂꯒ ꯉꯥꯟꯕꯒꯤ ꯈꯨꯗꯥꯡꯗꯨꯗ ꯃꯌꯥꯅ ꯈꯖꯤꯛ ꯆꯤꯛꯄꯤꯔꯒ ꯅꯣꯟꯊꯔꯛꯑꯣ ꯅꯀꯣꯛꯇꯣ ꯂꯥꯝꯕ ꯐꯪꯗꯤꯌꯦ ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯨꯀꯣ ꯑꯩ ꯉꯥꯏꯔꯝꯃꯅꯨ ꯍꯣꯏꯕ ꯊꯦꯡꯈ꯭ꯔꯅꯤ ꯉꯥꯟꯕ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯡꯗꯨꯁꯨ 9 ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕꯅ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯤ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯧꯔꯦ ꯁꯥꯔ ꯂꯥꯏꯔꯤꯛꯇ ꯊꯧꯖꯤꯜꯂꯛꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦꯀꯣ ꯉꯥꯟꯕ ꯀꯣꯜ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈꯤꯒꯦ ꯇꯧꯕꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯗꯣ ꯁꯤꯟꯗꯤ ꯇꯧꯗꯕꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗ ꯌꯦꯡꯉꯤ ꯈꯪꯍꯧꯗꯦ ꯉꯥꯟꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯈꯪꯅꯦꯠ ꯅꯦꯠꯂꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯉꯥꯟꯕꯒꯤ ꯒꯥꯔꯤꯒꯤ ꯅꯥꯀꯟꯗ ꯁꯥꯐꯨ ꯀꯟꯅ ꯈꯦꯠꯂꯤ ꯒꯥꯔꯤ ꯑꯅꯤꯗꯣ ꯊꯣꯝꯖꯤꯟꯅꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯦꯠꯅꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯅ ꯑꯗꯨꯃꯛ ꯊꯣꯛꯏ ꯉꯥꯟꯕ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯥꯛꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯆꯤ ꯑꯃꯗ ꯒꯥꯔꯤꯒ ꯀꯩꯒ ꯄꯨꯂꯞ ꯎꯞꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯝꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯏꯟꯕꯣꯏ ꯅꯣꯝꯕꯣꯏ ꯇꯧꯔꯒ ꯁꯣꯛꯄ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯪꯕꯣ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯜ ꯐꯥꯎꯕ ꯂꯦꯡꯉꯛꯇ꯭ꯔꯕꯗꯨꯗ ꯉꯥꯟꯕ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯏ ꯀꯔꯝꯕ ꯅꯥꯔꯣꯟꯗꯒꯤ ꯆꯪꯂꯛꯄꯅꯣ ꯈꯪꯍꯧꯗꯦ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯒ ꯀꯩꯒ ꯄꯨꯂꯞ ꯀꯣꯟꯁꯤꯜꯂꯛꯏ ꯂꯦꯡꯕ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ ꯉꯥꯟꯕꯅ ꯇꯧꯔꯝꯂꯤꯕ ꯐꯣꯟ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯜ ꯑꯗꯣ ꯔꯤꯡ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯛꯊꯠꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯉꯥꯟꯕꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯣꯜ ꯑꯗꯣ ꯐꯣꯟ ꯑꯗꯣ ꯈꯔ ꯀꯜꯂꯞꯅ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯂꯪꯁꯤꯜꯂꯒ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯣ ꯁꯣꯝꯗꯅ ꯕꯤꯀꯥꯁ ꯒꯥꯔꯤ ꯊꯧꯔꯝꯕꯗꯣ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯐꯣꯟꯗꯣ ꯑꯣꯞ ꯊꯟꯖꯤꯜꯂꯣ ꯑꯝꯇ ꯒꯗꯥꯁꯤꯡꯁꯤꯗꯤ ꯉꯥꯟꯕꯒꯤ ꯅꯥꯛ ꯌꯦꯠꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯎꯕꯗ SP ꯃꯩꯔꯥꯕꯅꯤ ꯁꯥꯔ ꯕꯤꯀꯥꯁꯅ ꯑꯩꯅ ꯑꯣꯞ ꯊꯝꯃꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯩꯔꯥꯕ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯁꯠ ꯁꯠ ꯊꯝꯃꯨ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯞ ꯊꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯉꯥꯟꯕꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯤ ꯁꯣꯝꯗꯅ ꯃꯩꯔꯥꯕꯁꯨ ꯉꯥꯟꯕ ꯌꯧꯔꯛꯃꯟꯗꯕꯗꯨꯗ ꯂꯥꯏꯔꯤꯛꯇꯨ ꯐꯥꯎꯕ ꯃꯈꯣꯡꯅ ꯅꯣꯃꯧ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤꯗꯣ ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕꯤꯔꯝꯒꯅꯤꯗꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯨ ꯅꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯤꯔꯝꯒꯅꯤꯗꯣ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯍꯜꯂꯝꯒꯅꯤꯗꯣ ꯑꯗꯨꯕꯨ ꯇꯣꯜꯂꯕ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤꯃꯇꯪꯗꯤ ꯀꯣꯛꯍꯟꯕꯤꯔꯣꯕ ꯅꯆꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯨꯃꯗꯤ ꯅꯆꯥ ꯑꯩꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯒꯅꯨꯀꯣ ꯒꯤꯇꯥꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯃꯃꯧꯅ ꯇꯧꯔꯤꯕ ꯉꯥꯡꯉꯤꯕꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯈꯛ ꯍꯜꯂꯛꯇꯕꯗꯨꯗ ꯃꯃꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯒꯤꯇꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯅꯁꯥꯗꯣ ꯄꯣꯊꯥꯎꯅꯦ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ ꯏꯕꯨꯡꯉꯣꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯇꯥꯟꯖꯥ ꯆꯥꯗꯕꯒꯤ ꯍꯜꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯐꯣꯟ ꯇꯧꯕꯗꯤ ꯐꯪꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯦ ꯏꯃꯥ ꯑꯣꯞ ꯑꯗꯨꯝ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤꯕꯒꯤ
ꯃꯈꯣꯜ ꯇꯥꯔꯦ꯫ ꯂꯥꯏꯖ ꯒꯦꯠꯂꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯃꯥ! 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 ꯗꯗꯥ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯒꯦꯠꯂꯣꯝꯗ ꯆꯠꯈꯤ ꯂꯥꯏꯖꯗꯣ꯫ ꯃꯩꯔꯥꯕꯅ ꯏꯃꯥ ꯂꯩꯈꯤꯕ꯭ꯔꯣ? ꯂꯥꯏꯖ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯌꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯃꯅꯨꯡꯗ ꯆꯪꯉꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ꯫ ꯃꯩꯔꯥꯕꯅ ꯉꯔꯥꯡ ꯉꯥꯟꯕꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯣ? ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗꯒꯤꯅꯤ꯫ ꯀꯗꯥꯏꯗ ꯆꯠꯀꯅꯤꯗꯤ ꯍꯥꯏꯔꯝꯕ꯭ꯔꯥ? ꯃꯐꯝꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯦꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯒꯤꯇꯥ ꯂꯥꯏꯖꯒꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯥꯝ ꯇꯞꯅ ꯌꯦꯡꯉꯤ꯫ ꯒꯤꯇꯥꯅ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒ ꯏꯃꯥꯗꯤ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯣ ꯏꯃꯥ, ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯩꯔꯥꯕꯅ ꯏꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯏꯃꯥ ꯍꯥꯏꯔꯛꯀꯦ꯫ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ꯫ 700-53-266-95꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯒꯦꯠꯀꯤ ꯊꯣꯡꯗꯣ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯗ ꯑꯍꯜ ꯈꯖꯤꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯄꯗꯨꯗ ꯃꯩꯔꯥꯕꯗ ꯊꯦꯡꯖꯤꯜꯂꯦ꯫ ꯔꯥꯖꯦꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯩꯅꯣꯅꯦ ꯃꯃꯥ, ꯇꯞꯅ ꯆꯪꯉꯨꯅꯦ ꯅꯪꯕꯣ꯫ ꯁꯣꯔꯣꯅ ꯎꯍꯧꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯥꯖꯦꯟ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯉꯁꯤ꯫ ꯃꯩꯔꯥꯕꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯆꯪꯈ꯭ꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨꯗ ꯌꯦꯡꯈꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯨ, ꯑꯊꯧꯕꯁꯤꯡ ꯆꯦꯟꯈ꯭ꯔꯒꯅꯤ꯫ ꯏꯒꯤ ꯏꯆꯦꯜꯅ ꯃꯆꯨ ꯑꯣꯏꯗꯨꯅ ꯂꯨꯞꯈ꯭ꯔꯒꯅꯤ꯫ ꯏꯒꯤ ꯏꯆꯦꯜ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯒꯅꯤ ꯃꯥꯂꯦꯝꯁꯦ꯫ ꯇꯠꯈ꯭ꯔꯒꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯔꯤꯁꯨ꯫ ꯃꯤꯀꯞ ꯊꯣꯛꯂꯨ ꯅꯍꯥꯔꯣꯜꯁꯤꯡ, ꯃꯤꯀꯞ ꯊꯣꯛꯂꯨ, ꯃꯤꯀꯞ ꯊꯣꯛꯂꯨ꯫ ꯁꯨꯔꯁꯨ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯁꯤꯔꯤ ꯁꯤꯔꯤ ꯂꯥꯎꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅꯗꯤ ꯇꯥꯗꯦ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯍꯜꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯥꯟꯕ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯃꯨꯛ ꯐꯥꯎꯔꯤ꯫ ꯑꯍꯜꯗꯨꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯍꯜꯗꯨꯁꯨ ꯉꯥꯟꯕꯗ ꯌꯦꯡꯉꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯉꯥꯟꯕꯗ ꯂꯥꯛꯎ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯉꯥꯟꯕ ꯃꯥ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯨꯡꯗ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯣꯟꯅꯊꯪꯗ ꯇꯞꯅ ꯕꯦꯂꯦꯟꯁ ꯄꯨꯔꯒ ꯂꯦꯞꯈꯠꯂꯒ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯠꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯔꯒ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯁꯨ ꯏꯄꯥꯒꯨꯝꯅ ꯂꯩꯔꯗ꯭ꯔꯅꯦ? ꯂꯩꯍꯜꯂꯣꯏꯀꯣ꯫ ꯌꯥꯝ ꯋꯥꯕꯅꯤ ꯑꯁꯨꯝꯅ ꯂꯩꯕꯁꯦ꯫ ꯏꯄꯥꯅ ꯏꯆꯥꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯂꯥꯟꯊꯣꯛꯍꯟꯒꯅꯤꯗ꯫ ꯋꯥꯍꯩꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯂꯣꯛ ꯀꯪꯈꯨ ꯑꯃ ꯈꯨꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯋꯥꯗꯤ ꯉꯥꯡꯅꯤꯡ ꯃꯆꯤꯟꯗꯨ ꯄꯨꯟꯁꯤꯜꯂꯝꯕꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯏꯄꯥꯗꯤ ꯀꯨꯏꯔꯦꯗ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ꯫ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯊꯤꯔꯛꯑꯅꯤꯗ ꯁꯣꯏꯗꯅ꯫ ꯉꯥꯟꯕ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯍꯜꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯁꯤꯗꯒꯤꯗꯤ ꯂꯣꯏꯔꯅꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯨ, ꯅꯪꯒꯤ ꯋꯥꯔꯤꯁꯨ, ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯛꯑꯅꯤ꯫ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ꯫ ꯏꯄꯥꯒꯤ ꯃꯤꯡꯅ ꯙꯤꯔꯦꯜ ꯀꯧꯏ꯫ ꯉꯥꯟꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯗ ꯌꯥꯝ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯔꯥ ꯅꯪꯅ ꯑꯍꯜꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ? ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯉꯝꯇꯨ ꯋꯥꯡꯅ꯫ ꯉꯥꯟꯕ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯛꯏ꯫ ꯙꯤꯔꯦꯜꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯝꯇꯨ ꯋꯥꯡ, ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯍꯜ꯫ ꯉꯥꯟꯕꯒꯤ ꯃꯃꯤꯠꯇꯣ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯝꯂꯒ ꯉꯝꯇꯨ ꯋꯥꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯃꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯣ ꯂꯣꯌꯥꯒꯤ ꯑꯁꯣꯛꯄ ꯃꯄꯥꯗꯨꯗ ꯈꯪꯍꯩ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯗꯨꯅ ꯑꯃꯨꯛ ꯂꯣꯌꯥꯒꯤ ꯃꯊꯕꯥꯛ ꯖꯒꯥꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯟꯖꯜꯂꯤ ꯂꯣꯌꯥ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯏ ꯃꯩꯔꯥꯕꯅ ꯅꯪ ꯍꯥꯏꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤ ꯂꯣꯌꯥꯗꯣ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯛꯂꯤ ꯆꯩꯅꯥꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅꯤ ꯃꯃꯤꯠꯇꯨ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯄꯥꯏꯔꯝꯂꯤꯕ ꯂꯤꯗꯣ ꯃꯈꯥꯗ ꯊꯥꯗꯔꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯑꯁꯦ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯔꯤꯜ ꯇꯦꯡꯉꯨ ꯃꯩꯔꯥꯕ ꯂꯣꯀꯞ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯐꯣꯇꯣꯗꯣ ꯂꯧꯊꯣꯔꯛꯂꯒ ꯐꯣꯇꯣꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯗꯅ ꯃꯤꯄꯥꯏꯕ ꯑꯃꯒꯤ ꯏꯍꯨꯜꯅꯁꯨ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯕꯒꯨꯝꯅ ꯇꯧꯔꯤ ꯀꯥꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯒꯤ ꯁꯦꯀꯦꯟ ꯀꯇꯥꯗꯣ ꯇꯦꯛ ꯇꯦꯛ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯇꯁꯦꯡꯅ ꯇꯥꯏ ꯃꯩꯔꯥꯕ ꯐꯃꯨꯡꯗꯨꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜꯗꯣ ꯑꯃ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯂꯤꯕꯗꯣ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯏꯟꯁꯥꯡꯗꯨꯁꯨ ꯁꯧꯒꯠꯂꯛꯇꯨꯅ ꯀꯨꯞꯂꯤꯕ ꯃꯈꯨꯝꯗꯣ ꯃꯈꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯇꯥꯔꯛꯄꯗꯨꯗ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯒ꯭ꯌꯥꯁꯇꯣ ꯈꯪꯃꯨꯠ ꯃꯨꯠꯊꯠꯂꯒ ꯃꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯃꯁꯥ ꯅꯥꯟꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇꯅ ꯂꯩꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯄꯥꯈꯠꯂꯤꯕꯁꯤꯡꯗꯣ ꯂꯩꯔꯤꯕ ꯐꯣꯇꯣꯗꯨꯗ ꯇꯝꯖꯔꯤ ꯂꯥꯏꯖꯅ ꯏꯃꯥ ꯏꯃꯥꯎ ꯒꯤꯇꯥ ꯃꯃꯣꯡꯗ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯏ ꯆꯥꯛ ꯈꯔ ꯆꯥꯔꯁꯤ ꯏꯃꯥ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯅꯦ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯁꯤ ꯏꯃꯥ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯤ ꯏꯃꯥ ꯏꯃꯥꯎ ꯂꯥꯏꯖ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯃꯩꯔꯥꯕꯅ ꯑꯩꯅꯦ ꯏꯃꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯁꯥꯔ ꯒꯤꯇꯥꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯅꯥꯎꯒꯤ ꯋꯥꯔꯤꯔ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯒꯤꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ ꯃꯩꯔꯥꯕ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅꯤ ꯏꯃꯥ ꯂꯥꯏꯖꯅ ꯑꯃꯨꯛ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔ ꯗꯗꯥ ꯐꯪꯉꯦ ꯍꯥꯏꯔꯤꯔꯣ ꯐꯪꯗ꯭ꯔꯤꯗ ꯂꯥꯏꯖ ꯑꯗꯨꯗꯤ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔꯒꯤꯁꯦ ꯃꯩꯔꯥꯕꯁꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯩ ꯎꯄꯥꯏ ꯂꯩ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯁꯤ ꯈꯟꯗꯨꯅ ꯂꯩ ꯃꯩꯔꯥꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯤꯇꯥꯗ ꯎꯠꯂꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯈꯤꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯃꯥ ꯐꯣꯇꯣꯗꯨ ꯐꯖꯅ ꯐꯨꯜ ꯑꯣꯏꯅ ꯂꯩꯕ ꯐꯣꯇꯣ ꯑꯃ ꯅꯠꯇꯦ ꯃꯃꯥꯏꯒꯤ ꯁꯔꯨꯛꯇꯣ ꯈꯛ ꯆꯄꯛꯄ ꯐꯣꯇꯣꯅꯤ ꯑꯗꯨꯅ ꯒꯤꯇꯥ ꯑꯗꯨ ꯁꯦꯀꯦꯟ 6-7ꯇꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯀꯗꯥꯏꯗꯅꯣꯃꯗꯤ ꯎꯈꯤꯕ ꯃꯥꯜꯂꯦ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯃꯥ ꯐꯖꯅ ꯒꯤꯇꯥꯁꯨ ꯅꯤꯡꯁꯤꯡꯕ ꯄꯥꯛ ꯉꯝꯗꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯈꯤꯕ ꯑꯣꯏꯔꯗꯤ ꯁꯠ ꯍꯦꯛ ꯅꯤꯡꯁꯤꯡꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯣ ꯀꯔꯝꯅ ꯎꯍꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯃꯁꯥꯅ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯒꯤꯇꯥꯅ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯔꯦꯟ ꯐꯖꯅ ꯅꯤꯡꯁꯤꯡꯂꯒꯦ ꯃꯩꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯃꯨꯛ ꯍꯣꯟꯗꯣꯛꯏ ꯅꯤꯡꯁꯤꯡꯕꯤꯔꯣ ꯏꯃꯥ ꯐꯖꯅ ꯑꯝꯇ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯉꯥꯡꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯄꯨꯟꯁꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯅꯤꯡꯊꯤꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯄꯤꯔꯛꯄ ꯃꯄꯨꯒꯤ ꯁꯤꯟꯊꯥꯅꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯛꯇꯝꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯥꯎꯐꯗꯦ ꯁꯥꯟꯅꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯥꯗꯣ ꯏꯃꯝ ꯃꯝꯃꯤ ꯃꯉꯥꯜ ꯀꯥ ꯍꯦꯟꯅ ꯐꯪꯍꯟꯗꯦ ꯕꯜꯕ ꯑꯃꯈꯛꯅꯤ ꯊꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯉꯥꯟꯕ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯎꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯥꯗꯣ ꯃꯝꯃꯟꯈꯤꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯃꯗꯤ ꯋꯥꯏꯠ ꯃꯆꯨꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯀꯅꯥꯅꯣ ꯅꯪ ꯃꯩꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯜꯂꯣ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯤꯟꯗ ꯆꯞꯂꯤꯕ ꯆꯨꯔꯨꯞꯇꯣ ꯂꯥꯏꯇꯔ ꯑꯃꯅ ꯌꯥꯝ ꯇꯞꯅ ꯆꯝꯈꯠꯂꯒ ꯃꯩꯈꯨ ꯑꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯀꯥꯝꯊꯣꯛꯏ
ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ ꯈꯪꯉꯥꯡ ꯍꯥꯡꯗꯣꯔꯛꯄꯗ ꯉꯥꯟꯕ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯊꯩꯗꯣꯛꯏ꯫ ꯀꯦꯁꯣꯔ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯑꯆꯥꯛꯄ ꯆꯨꯔꯨꯞꯀꯤ ꯃꯇꯣꯟꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯃꯨꯊꯠꯂꯒ "ꯑꯩꯅꯤꯅꯦ ꯑꯩ" ꯉꯥꯟꯕ ꯀꯦꯁꯣꯔꯗ ꯌꯦꯡꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪ ꯑꯣꯏꯔꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ "ꯅꯪ ꯑꯣꯏꯔꯝꯒꯅꯤꯁꯨ ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ? ꯁꯟꯊꯤ ꯍꯥꯜꯂꯤꯕ ꯅꯀꯣꯛꯁꯤꯡꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕ, ꯑꯗꯨꯅ ꯁꯟꯊꯤ ꯍꯥꯜꯂꯤꯕ ꯅꯀꯣꯛꯇꯣ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯅꯈꯣꯏꯒꯨꯝꯕ ꯃꯆꯥ ꯃꯁꯨꯁꯤꯅ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯍꯜꯂꯒ ꯊꯝꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯃꯇꯝꯁꯨ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯤꯃꯤ"꯫ ꯉꯥꯟꯕꯅ "ꯅꯀꯣꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯝ ꯍꯧꯔꯕ ꯅꯪꯅ ꯆꯍꯤ 19, 18ꯒꯤ ꯑꯉꯥꯡꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡꯗꯣ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯗꯕ ꯃꯥꯜꯂꯤꯕ꯭ꯔꯥ"꯫ ꯀꯦꯁꯣꯔ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ, ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯐꯝꯅ ꯅꯪꯉꯣꯟꯗ"꯫ ꯄꯨꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯊꯥꯡꯀꯠꯂꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯆꯦꯃꯥꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯇꯣꯗꯣ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯐꯣꯇꯣꯗꯣ ꯁꯦꯀꯦꯟ 5-6 ꯈꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯀꯦꯁꯣꯔ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯂꯒ ꯐꯣꯇꯣꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯅ ꯌꯦꯡꯅ "ꯃꯥ ꯃꯁꯥꯅ ꯌꯥꯝꯅ ꯆꯪꯖꯔꯛꯄꯅꯤ, ꯑꯩꯈꯣꯏꯅ ꯅꯝ ꯍꯥꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯅꯤ꯫ ꯃꯥꯁꯦ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ, ꯃꯤ ꯑꯃꯅ ꯆꯠꯂꯣꯏꯗꯕ, ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯔꯕ ꯁꯪꯒꯒꯤ ꯂꯤꯆꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯊꯥꯖꯔꯨꯅꯤ"꯫ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯁꯨꯝ ꯂꯤꯔꯛꯄꯗ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯑꯣꯏꯅ ꯂꯤꯔꯛꯏ꯫ "ꯑꯍꯜꯗꯣ ꯐꯥꯕꯗ ꯃꯥꯅ ꯎꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯍꯥꯠꯈꯤꯕꯅꯤ ꯑꯩꯅ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ"꯫ ꯀꯦꯁꯣꯔꯗꯨ ꯉꯥꯟꯕꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ, ꯁꯨꯔꯖꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯅꯣꯏ ꯈꯔꯅ ꯊꯦꯡꯅꯔꯛꯂꯒ ꯍꯅꯨꯕꯤ ꯈꯔꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯔꯛꯎ ꯀꯥꯏꯅ ꯂꯩꯕꯥꯛ ꯏꯍꯧꯒ ꯍꯧꯈꯤꯕꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ"꯫ ꯉꯥꯟꯕꯅ "ꯂꯩꯁꯦꯝꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯄꯅꯣ? ꯇꯣ ꯅꯣꯏ ꯅꯍꯥꯒꯤ ꯍꯥꯊꯨ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯅꯤꯅꯦ ꯁꯣꯏꯔꯤꯁꯦ"꯫ ꯉꯥꯟꯕ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯃꯤꯜꯂꯦ꯫ ꯀꯦꯁꯣꯔꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯌꯥꯎꯕꯅꯔ ꯅꯠꯇ꯭ꯔꯒ ꯋꯥꯗꯨ ꯌꯥꯝ ꯊꯨꯅ ꯂꯤꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯔꯤꯔ ꯈꯪꯗꯦ꯫ ꯀꯦꯁꯣꯔ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯂꯣꯌꯥꯅ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯦꯝꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ "ꯌꯥꯔꯦ, ꯑꯩ ꯅꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯁꯥꯔ ꯂꯣꯌꯥ"꯫ "ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ"? "ꯑꯩ ꯁꯥꯔ ꯍꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯗꯒꯤ ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯈ꯭ꯔꯦ꯫ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ, ꯊꯝꯃꯒꯦ ꯐꯣꯟꯁꯦ"꯫ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯒ ꯂꯩꯁꯦꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯂꯩꯁꯦꯝꯕ ꯍꯥꯠꯂꯤꯗꯣ꯫ ꯃꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕꯗꯨꯒꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯆꯤꯡꯗꯨꯅ ꯍꯥꯠꯈꯤꯕꯅꯤ"꯫ ꯉꯥꯟꯕꯅ "ꯂꯩꯁꯦꯝꯕ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤꯅ ꯀꯔꯤꯒꯤ"? ꯀꯦꯁꯣꯔ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯑꯒ "ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯕꯤꯖꯤꯅꯦꯁꯅꯦ꯫ ꯊꯧ ꯂꯩꯇꯕ ꯄꯨꯂꯤꯁ ꯃꯆꯥ ꯃꯁꯨ ꯅꯈꯣꯏ ꯈꯔꯅ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯊꯣꯛꯍꯟꯒꯦ ꯍꯣꯠꯅꯔꯛꯄ, ꯅꯪꯅ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨ ꯎꯕꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯕꯅꯤ ꯃꯤꯁꯇꯔ ꯉꯥꯟꯕ"꯫ ꯇꯟꯖꯥꯗꯨꯗ ꯀꯥꯗꯨꯗ ꯕꯤꯀꯥ ꯆꯪꯂꯛꯇꯨꯅ
ꯄꯥꯕꯨꯡ ꯃꯥꯗꯤ ꯕꯤꯀꯥꯁꯅ ꯃꯥꯗꯤ ꯍꯥꯏꯔꯤꯕꯗꯣ ꯀꯦꯁꯣꯔ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗ꯭ꯔꯤꯁꯦ ꯄꯥꯕꯨꯡ ꯃꯥ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯑꯁ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯕꯤꯀꯥꯁ ꯑꯩꯅ ꯑꯃ ꯊꯤꯍꯜꯂꯨꯔꯕꯅꯤ ꯄꯥꯝꯕꯔ ꯑꯝꯇ ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ ꯕꯤꯀꯥꯁ ꯇꯥꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒ ꯊꯤꯔꯝꯂꯕ ꯑꯩꯗꯤ ꯍꯥꯟꯅꯒꯤꯗꯣ ꯊꯤꯔꯨꯗꯣꯏꯅꯤꯀꯣ ꯉꯥꯟꯕ ꯉꯁꯥꯏ ꯃꯈꯩ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯀꯦꯁꯣꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯁꯥꯔ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦ ꯉꯥꯟꯕꯅ ꯁꯥꯔ ꯀꯥꯏꯅ ꯃꯔꯨ ꯂꯨꯛꯅ ꯀꯧꯔꯛꯄꯗꯨꯗ ꯀꯦꯁꯣꯔ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯑꯝꯇ ꯄꯨꯊꯣꯛꯎꯆꯣ ꯆꯠꯂꯣ ꯅꯨꯄꯥꯗꯨ ꯉꯥꯟꯕꯕꯨ ꯁꯦꯟꯅꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯆꯤꯟ ꯈꯔ ꯇꯨꯝꯕ ꯎꯀꯛ ꯃꯆꯦꯠ ꯑꯗꯣ ꯉꯥꯟꯕ ꯅꯨꯄꯥꯗꯨ ꯌꯦꯡꯉꯛꯇ꯭ꯔꯤꯉꯩꯗ ꯐꯀꯠꯇꯨꯅ ꯃꯈꯨꯕꯥꯛ ꯑꯅꯤꯒꯤ ꯀꯥꯆꯤꯟꯗ ꯇꯞꯅ ꯆꯞꯁꯤꯟꯈ꯭ꯔꯦ ꯅꯥꯀꯟꯗ ꯁꯪꯗꯨꯅ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯄꯥꯟ ꯊꯣꯛꯄꯕꯨ ꯑꯗꯨ ꯀꯨꯏꯔꯤꯗꯨꯅ ꯉꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯏꯔꯦ ꯆꯠꯂꯁꯦ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅꯈꯔ ꯈꯖꯤꯛ ꯆꯈꯠꯈꯤꯕꯗꯨꯗ ꯉꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯉꯛꯂꯤꯒꯤ ꯅꯥꯆꯦꯛ ꯋꯥꯏꯔꯞꯇ ꯄꯥꯏꯔꯤꯕ ꯎꯀꯛ ꯃꯆꯦꯠꯇꯨꯗꯨꯅ ꯈꯪꯇꯤꯟ ꯊꯤꯟꯖꯤꯜꯂꯤ ꯑꯌꯣ ꯑꯌꯣ ꯆꯩꯅꯥꯗꯨꯅ ꯅꯨꯄꯥꯗꯨ ꯈꯔ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗꯨꯗ ꯀꯨꯟꯊꯔꯛꯑꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯖꯩ ꯉꯥꯟꯕꯁꯨ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯌꯦꯄꯛꯂꯤꯕ ꯊꯥꯡ ꯃꯆꯥꯗꯣ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠꯇꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯣ ꯀꯛꯊꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯁꯝꯗꯣ ꯈꯪꯄꯥꯏ ꯄꯥꯏꯔꯗꯨꯅ ꯉꯛꯂꯤꯗ ꯊꯤꯜꯂꯤꯕ ꯎꯀꯛ ꯑꯗꯣ ꯃꯈꯣꯡꯅ ꯈꯪꯗꯦꯟꯗ ꯆꯜꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯍꯟꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅ ꯀꯦꯁꯣꯔꯅ ꯅꯪ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯣ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯗꯨꯗ ꯉꯝꯇꯨꯋꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯉꯝꯇꯨꯋꯥꯡꯅ ꯈꯨꯝꯃꯤ ꯃꯥꯅ ꯂꯩꯍꯧ ꯌꯥꯔꯅꯤ ꯍꯥꯏꯔꯛꯄꯅꯦ ꯕꯤꯀꯥꯁ ꯌꯥꯝ ꯁꯥꯎꯅ ꯑꯁ ꯍꯥꯎꯕꯪ ꯅꯣꯏꯅ ꯇꯧꯕꯁꯤꯗꯤꯕ ꯅꯊꯤꯕꯣꯡꯗꯣ ꯆꯥꯕꯗꯣ ꯈꯛꯅꯤꯅꯦ ꯅꯪꯅ ꯍꯩꯗꯣꯏꯁꯦ ꯂꯥꯎ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯒꯙꯥꯁꯤꯡꯁꯤꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯕꯤꯀꯥꯁ ꯌꯥꯝ ꯁꯥꯎꯅ ꯀꯥꯆꯤꯟꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯒꯙꯥ ꯉꯝꯇꯨꯋꯥꯡꯁꯨ ꯄꯥꯈꯠꯅ ꯆꯤꯡꯃꯥꯏꯗꯨꯒꯤ ꯑꯁꯣꯡ ꯑꯁꯣꯡꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯉꯝꯇꯨꯋꯥꯡꯒꯤ ꯂꯦꯡꯖꯨꯝꯗ ꯕꯤꯀꯥꯁꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯃꯃꯥꯏꯗꯣ ꯁꯠ ꯑꯣꯟꯊꯣꯔꯛꯑꯦ ꯕꯤꯀꯥꯁꯅ ꯑꯍꯜꯗꯨꯒꯤ ꯂꯩꯐꯝꯗꯨꯗ ꯂꯩꯕ꯭ꯔꯥꯅ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯉꯝꯇꯨꯋꯥꯡ ꯃꯔꯨ ꯂꯨꯛꯅ ꯌꯥꯝ ꯀꯤꯅ ꯌꯦꯡꯉꯨꯀꯦ ꯁꯥꯔ ꯁꯣꯝꯗꯅ ꯐꯃꯨꯡ ꯃꯆꯤꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯣ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯂꯥꯏꯖ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯐꯣꯟ ꯑꯗꯣ ꯇꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯂꯥꯏꯖꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯕ ꯑꯣꯏꯔꯝꯗꯕꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯋꯥꯆꯞꯇ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯑꯃ ꯊꯠ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯌꯥꯝ ꯊꯨꯅ ꯅꯝꯕꯔꯗꯨꯗꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯖꯤꯜꯂꯛꯑꯦ ꯐꯣꯇꯣꯗꯨꯒꯤ ꯃꯈꯥꯗ ꯑꯩꯅꯦ ꯂꯥꯏꯖ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯣ ꯌꯥꯝ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯔꯒ ꯗꯗꯥ ꯅꯪ ꯑꯁꯦꯡꯕꯒꯤ ꯅꯪ ꯗꯗꯥꯅꯤꯀꯣ ꯂꯥꯏꯖ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥꯎ ꯒꯤꯇꯥ ꯄꯥꯈꯠꯇꯨꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯏꯃꯥꯗ ꯍꯔꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯕꯥꯏꯕ ꯐꯥꯎꯔꯛꯄꯒꯤꯔ ꯂꯥꯏꯖ ꯀꯞꯂꯤ ꯏꯃꯥ ꯗꯗꯥ ꯂꯩꯔꯦ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯒꯤꯇꯥ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯁꯤꯟꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯂꯥꯏꯖ ꯃꯅꯦꯝꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯅꯪꯒꯤ ꯐꯣꯟꯗ ꯅꯍꯥꯟꯒꯤ ꯁꯥꯔ ꯑꯦꯁ ꯄꯤꯗꯨꯒꯤ ꯅꯝꯕꯔ ꯌꯥꯎꯈꯤꯗꯥꯏꯅꯦ ꯃꯉꯣꯟꯗ ꯄꯥꯎꯁꯦ
ꯑꯝꯇ ꯄꯤꯈꯤꯁꯦ ꯊꯨꯅ ꯃꯩꯔꯥꯕꯗ ꯐꯣꯟꯗꯨ ꯇꯧꯗꯨꯅ ꯊꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯑꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ ꯃꯩꯔꯥꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯤꯝ 3-4ꯒ ꯂꯣꯏꯅꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯐꯣꯟꯗꯣ ꯃꯩꯔꯥꯕꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯃꯩꯔꯥꯕꯅ ꯑꯃꯨꯛꯇꯪꯗꯒꯤ ꯍꯦꯟꯅ ꯇꯧꯔꯛꯇ꯭ꯔꯤꯕ ꯐꯣꯟꯁꯦ ꯇꯧꯔꯛꯇꯦ ꯑꯩꯅ ꯇꯧꯔꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯁꯥꯔ ꯃꯩꯔꯥꯕ ꯉꯥꯟꯕꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯀꯩꯝ ꯇꯧꯔꯣꯏꯗ ꯏꯃꯥ ꯉꯥꯟꯕ ꯃꯐꯝ ꯆꯥꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯒꯤ ꯐꯣꯟꯁꯦ ꯄꯨꯈ꯭ꯔꯒꯦ ꯂꯥꯏꯖ ꯌꯥꯏꯌꯦ ꯁꯥꯔ ꯆꯤꯡꯃꯥꯏꯗꯨ ꯎꯖꯥꯎ ꯎꯖꯥꯎꯁꯤꯡꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯕꯅ ꯉꯥꯟꯕ ꯃꯥꯅ ꯆꯠꯂꯤꯕꯗꯣ ꯏꯉꯥꯎ ꯉꯥꯎꯋꯦ ꯃꯁꯥꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯛꯏ ꯉꯥꯏꯍꯥꯛ ꯅꯥꯟꯊꯣꯛꯍꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯕꯤꯀꯥꯁꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯨꯠ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡꯗꯣ ꯇꯞꯅ ꯄꯥꯏꯁꯤꯟꯈꯤ ꯕꯤꯀꯥꯁ ꯈꯨꯠꯂꯩ ꯊꯨꯅ ꯇꯨꯡꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯔꯛꯂꯒ ꯉꯥꯟꯕꯒꯤ ꯑꯣꯏ ꯊꯥꯡꯕ ꯃꯈꯣꯡꯗꯨꯗ ꯀꯥꯞꯁꯤꯜꯂꯤ ꯍꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯨ ꯉꯝꯇꯨꯋꯥꯡ ꯍꯣꯏ ꯁꯥꯔ ꯀꯦꯁꯣꯔꯁꯨ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯌꯥꯝ ꯐꯥꯎꯔꯦ ꯅꯍꯥ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥꯠꯀꯦꯁꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯉꯥꯟꯕꯗ ꯄꯤꯁꯜꯂꯒ ꯍꯣꯏ ꯁꯦꯁꯦ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯦ ꯍꯥꯠꯂꯣ ꯍꯥꯠꯂꯣꯅꯦ ꯉꯝꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯦꯁꯣꯔ ꯕꯤꯀꯥꯁꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪ ꯑꯝꯇ ꯆꯠꯂꯒ ꯑꯍꯜ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯕꯤꯀꯥꯁ ꯌꯥꯝ ꯉꯛꯅ ꯀꯦꯁꯣꯔꯗ ꯌꯦꯡꯂꯒ ꯐꯪꯉꯕꯣ ꯄꯥꯕꯨꯡ ꯐꯪꯗꯦꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯁꯦ ꯀꯥꯟꯅꯔꯔꯣꯏ ꯏꯕꯨꯡꯉꯣ ꯑꯍꯜꯗꯨꯅ ꯂꯣꯠꯀꯦ ꯌꯧꯅ ꯇꯁꯦꯡꯅ ꯂꯣꯠꯈ꯭ꯔꯦ ꯑꯔꯣꯠꯄ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯟꯈ꯭ꯔꯣ ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯅ ꯍꯣꯏ ꯄꯥꯕꯨꯡ ꯐꯖꯅ ꯇꯧꯀꯣ ꯑꯃꯨꯛ ꯁꯣꯏ ꯈꯣꯠ ꯇꯧꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯕꯥꯕꯨꯡ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯗꯨꯁꯨ ꯊꯥꯔꯛꯂꯤꯕ ꯂꯣꯀꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯛꯄꯗꯨꯅꯤ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯌꯥꯝ ꯅꯛꯅ ꯇꯥꯔꯛꯄꯗꯨꯗ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤꯁꯤꯡꯗꯣ ꯈꯥꯝꯃꯝꯗꯨꯅ ꯆꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯆꯤꯡꯃꯥꯏꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕꯗꯣ ꯌꯦꯡꯂꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯈꯥꯝꯃꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯦꯁꯣꯔ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯣ ꯊꯨꯅ ꯂꯧꯊꯣꯛꯂꯒ ꯕꯤꯀꯥꯁꯇ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯄꯥꯕꯨꯡ ꯍꯣꯏ ꯄꯨꯂꯤꯁ ꯆꯪꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯀꯥꯁ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯅꯥꯛ ꯌꯦꯠꯇ ꯌꯥꯝ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯍꯣꯏ ꯅꯪ ꯁꯠ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯦꯁꯣꯔ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯎꯄꯥꯏ ꯂꯩꯇꯦꯅ ꯅꯪ ꯑꯩ ꯁꯤꯔꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯂꯝꯃꯒꯦꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯔ ꯃꯥꯒꯤ ꯅꯣꯡꯃꯩꯗꯣ ꯁꯠꯇꯣꯔꯛꯂꯒ ꯉꯥꯟꯕꯒꯤ ꯃꯀꯣꯛꯇꯨꯗ ꯅꯝꯃꯒ ꯊꯝꯃꯤ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯀꯦꯁꯣꯔꯒꯤ ꯂꯤꯡꯖꯨꯝ ꯖꯒꯥ ꯑꯗꯨꯗ ꯊꯥꯡꯗꯨꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯄꯗꯧꯅ ꯄꯥꯏꯔꯝꯂꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯈꯨꯠꯇꯒꯤ ꯈꯪꯇꯥ ꯇꯥꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯅꯣꯡꯃꯩꯗꯨ ꯄꯥꯏꯈꯠꯂꯒ ꯀꯦꯁꯣꯔꯒꯤ ꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯛꯈꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯇꯥꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯊꯨꯅ ꯆꯪꯁꯤꯟꯈꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯃꯩꯔꯥꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯔꯤ ꯃꯔꯤ ꯏꯟꯅꯔꯛꯂꯦ ꯉꯝꯇꯨꯋꯥꯡ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡꯗꯣ ꯑꯃ ꯑꯅꯤ ꯍꯦꯛ ꯊꯥꯡꯕꯒ ꯏꯅꯛ ꯅꯛꯅ ꯃꯃꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯑꯩ ꯌꯥꯎꯗꯦ ꯁꯥꯔ ꯑꯩ ꯌꯥꯎꯗꯕꯅꯦ ꯇꯁꯦꯡꯅ ꯃꯩꯔꯥꯕꯅ ꯍꯣꯏ ꯁꯤ ꯐꯥꯖꯤꯜꯂꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯟꯕꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯟꯕ ꯃꯩꯔꯥꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯗꯨꯗ ꯅꯣꯏ ꯁꯥꯔꯁꯦ ꯃꯈꯥꯗ ꯇꯞꯅ ꯑꯝꯇ ꯄꯨꯊꯈ꯭ꯔꯣ
ꯉꯥꯟꯕꯁꯨ ꯌꯥꯝ ꯋꯥꯅ ꯂꯦꯞꯈꯠꯍꯜꯂꯒ ꯃꯐꯝꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫